State asigi Home Minister Govindas Konthokjamna ngarang India gi Union Home Minister Amit Shah ga unaduna hauzik lamdam asida oiriba tangdu leitadaba fibam asigi matangda kupna wari sanaduna khanakre hairi Govindas Konthokjamna mahaki social media account thagalakpa post amana makhatana wari sanabadu da lamdam asida tangdu leitaba hanjil handuna mahausagi punsida hanjin hannaba amadi micham miyam gi interest khangna thabak tauba amasung ngak senanabagi matangda wari sanakhi maduda Union Home Minister Amit Shahna state asigi security amadi chapkat thorangda ahen mamityang thamlagani haina thajaba pirakre haina makhatari Manipur Police ka Central Armed Force Police Force amadi Army Unit kaya galoina na Bishnupur District ki mafum kaya da ngarang ki bahumbagi thabak chathakre hairi Operation adu ayuki pung 3 tagi hauraga ayuki pung 10 fauba district asige Tronglaubi Makhalaikai Tronglaubi Guru Khana Tronglaubi Moirang Pokpa Gelmol Uyung Makhong amasung Upper Canal area da chathaki haina police na thadorakpa report amana khanghalakli Tronglaubi da angang ani bom pokhai handuna hatkiba amadi CRPF ta nongmai kapada mioi ahum laikidaba thodok adugi mayokta Imphal district ki manung chanba porompa thawan thabagi miyamna ngarang numidang maira paiduna wakat khongchat chatkre khongcharadu nongmai bung faurga ayang paligi chakram leirak fawu chatki maduda angang hatpa yaningde miyam da nongmai kapa security cherak piu haibana chingba kholaw sing lauki hairi Nongmai bung chakram leirak ki akoibada leiba maira paibi singsu maira wakat mifam famduna Tronglaubi ki thodokpu yaningdaba fongdokhi hairi Ngarang nung thilpung marirom tabada Langol da leiba sangai second home gi mathak thangba chingmai da mai saklakpadagi Manipur Police Forest Department amasung Fire Service ki apunba team amaga loinana laikai miyam na kanba ngamkhre hairi Langol Game Village area gi miyam na khanghodana chingmai da mai chakpa urakpadagi police amadi Manipur Fire Service ta pau pikhi tungda local volunteer amadi Forest Department ki yauna Fire Service amadi Manipur Police ki apunba team na ka hena mai chakadabadagi kanba ngamkhi thaudogaduga mari leinana Langol Game Village area gi miyamna Langol chingmai da kanagumba singna mai thabagi thawong chathabiganu karigumba thengnaba tarabadi mari leinaba authority na loge cheirak phanghanbiu haina su appeal tawrakli